Moi pabo, machanupagi masa ase ubada, ibe mahen thoina yarakadaba mande ko. Masak uba numitane, amjararoi hena chen khradi, aini onthokna ikairani he. Lohongba numittumadi makeup tawramnina mafarani. Adunini. Lohongba nuwalagadi makeup lawthoni. Imausina khangprak khangna sengradi ikaini bu mama. Aikhoigi ichanupani na tawrisina marol ama. Magi masakti yengdaga yeba. Pamde ngatani mana tawra isi. Usinna sinna henthoi simabudi pami haire. Mai ba panjigi wase sem saragane afaba ngakta oina haijilagane thuna hongna bo hotna semni moi pabung nangbo adugumba haijinbadi nang yam haidaine ho adubudi ne ipa su laikai gi pradhan ne ima su maira paipi gi secretary ne sindol laiton phagraba ipa ima do na pokpiriba thagoini ne aisu toro contractor sigine yamlaba mar mathuma yamsi nachanupagi makutta talo Boiton. Bema, nupa mengi mila iye. Makoi na nangi kutido. Nang nomu yinguri iye. Adugi pau tambala iba. Babungdi. Thola ani loisali iye. Noi yaudana asukuina phamala thamisibu. Nungairamgadro. Chado piro. Ai nga wari sauge. On da. Kainoni. Bema, kainoni mana ngasi tawrisibo. Haima, aide manga chapani da ko. Zatho. Yaye. Zahadi thaktasu yaye. Imauga wari sanaba sine khoina pami badi. Bema, pakna wani yore. Onthokna sanaram khre. Thu ne he hongi ba khai phani haireba. Aigi mai pana. Pakna waina yenguso haibra. Hana yingminaru re. Haitaba panji ma oirammeba. Anauba haibam dong yenguriba. Noi pabungdi special contractor nina thabak yam chinjaido. Aduda khoina dum yengubanida. Nangi na sanupa amu kathi usi sabiman ba mi duda. Aduk yamna thiba mi duda aina harau luong kaniga khanbro. Kainu. Madi aigi amang sangjang ising phawbo puhaningde. Aigi ima ipagi ma yengduna sum khakpi bani. Matungda amuk sigi matangda lakano. Sa pamui imung sigi lan thum pamduna nakhoina tawribdo ai chap chana khange. Hairiba sida yaraktrabadi na khazai du on na tharakadabane. Kaini toisibo. Aima. As thui kai chakri.